Special Commando gi SP da sniper sizinaraga attack tawrakre. DGAR na More gi phibam yengsinkhre. Army gi 3 Corps Commander laklamlaba matung ngarang IGAR Lieutenant General PC Nair na ngarang More da satuna mafam adu yengsinkhre. Kuki lalawbasing na State Force ta khut tharaklabade. AR na paukhumpi gani haina section warol pikhrabasu. DGAR gi khongset adu gi hek matungda More da deploy tawriba State Police ki Special Commando gi SP Krishna Tombi na tongba gari da Kuki lalawbasing na sniper sizinaduna attack tawrakre haire. Police tagi fangba paw na hai mamang sahi gi December gi arwaiba matamdagi hauduna More da deploy tawriba State Force ta maruway na commando amade Special Commando gi mathakta kuki lalawbasing na rocket launcher yauna aphaba khulai sizinaduna kayaragan na attack chatharaktuna Commando amadi BSF ki personnel sing asokapan yaukhe thawdok adugi matungda ngahan More da oiriba law and order gi phibam adu yengsinanaba Indian Army gi ahum suba corps gi commander Lieutenant General HS Sahi laktuna yengsinbaga loinana mafam aduda deploy tawriba security gi makok thongbo officer sing amade CSO gi lusingba singa unakhe ngahan gi mifam aduda More da deploy tawriba manga suba AR gi commandant na karigumba kuki lalawbasing na makata na State Force ta nongmay amade bomb kapsinduna attack tawrakpa tarabade AR na madugi chapchaba paukhumpi gani haibagi section warol thamkhibane AR na kuki lalawbasing da section warol adu thamkhraba matung ngarang DGAR Lieutenant General PC Nair ngarang helicopter da More da laktuna mafam adugi law and order gi phibam yengsinkhe mahang na More gi KLP da ngarang ungthil pung ani da pangthokiba mifam da More da khundari ba phurup singge luchingba sing unakhe mifam adu da Hill Tribal Council More Tamil Sangam More Gorkha Samas Samiti More Manipuri Muslim Council More KSO More Block Kuki Women Union and Human Rights More Kuki Inpi Technopal Block Border Trade Chambers of Commerce More gi luchingba sing saruk yakhe mifam adu da Hill Tribal Council More gi maikaidagi More da deploy tawriba State Force sing asigi makok thongba officer asi maitai ohenbagi mahutta nan Manipuri sing na ohenbi haiba wafam yawba memorandum ama pisan ki haire memorandum adu gi paukhum oina DGAR na state amagi manungda State Force lauthok loksin amade sindok sinjin tawba si state government ki thabak ne masida Central Force na karigumba mata tawba ngamde haiba wafam thamki haire mifam aduda saruk yakhiba tai furup singi luchingba singna More da athuba matamda santi hanjalan biyo haina appeal tawkhe Border Trade Chamber of Commerce ki maikaidagi kaksing lamkhai da nupi singna More da potchai amata puhandana lairiba si tokhanduna potchai puthok pusun tawba yahan biyo haiba wafam thamki haire DGAR Lieutenant General PC Nair na More da hojik school thingziliba si thingjindana tungi yumbi oigadoriba mahiroi sing mahi tamba phangan si haina appeal tawkhi haire Amaromda mga suba AR gi commanding officer na ngahan ahum suba corps commander yawba mifamda More town da deploy tawriba State Force ta karigumba kuki lalawbasing na nongmay amadi bomb kapsinduna attack tawrakpa tarabade madugi chapsaba paukhum AR na oina pigani haibagi section warol thamkhibaga pungkun mari fadringaida amade DGAR na More da mifam pangthoklaga hankraba matung ngarang nungthil khangawdana Special Commando gi SP TI Krishna Tombi na tongba bulletproof gari da Kuki lalawbasing na narondagi sniper sizinaduna attack adu satharakibani haire pawasina hai ngarang nungthil pung mga minute ni furom tabada Special Commando gi SPTI Krishna Tombi na More Ward number 7 haino makhong laikai da laiba subdivisional hospital da laiba BSF personnel singi awara pa yengsin bachat pada Kuki lalawbasing na sniper nong may sizinaduna attack tawrakibane Kuki lalawbasing gi attack adu da SP na tongliba gari adu da nong may maruani pankhe SP ki team da sokapandi yawkhide haire Special Commando amasung State Force ki maikaidagi handul nong may round kaya kapkhe attack adu gi pau phangbadagi mafam adu da State Force ki ahianba team sangsinduna thiba humbagi thabak chathaki adubu 3 Corps Commander gi yawba mifamda manga suba AR gi CO na lauthokiba wafam adu de ngarangi oina thabak ton thokiba laikhide haire panba yai haukibo October 13 ga mathoida kuki lalawbasing na narondagi satharakpa sniper attack amada SDPO More Chingtham Anand Kumar laikhidrabane mahak laikhidraba matung ahianba State Force thajinduna kuki lalawbasing gi mathakta leptana operation chatharakle kuki lalawbasing na State Force ki mathakta leptana landa chatharakpadagi border town asi lanpham amaga chap manana lairakle